Maharaj Gambhir Singh gi chamaga marfutara mathoi suba laikhidabagi ningsing thauram Kanchipur gi langthabal da leiba Maharaj asigi samadhida Chief Minister en Birena Luchingduna haikat laikat tamduna pangthokre loinana mafam aduda lupa crore nifu changna sagadaba Maharaj Gambhir Singh Museum gi urepo yungsu Chief Minister na tamkre State Archaeology Department Art and Culture Government of Manipur na sinduna pangthokpa thauram aduda Chief Minister na Luchingduna Maharaj Gambhir Singh gi ayekpa saktamda laikatuna ikaikum Naba Utki Loinana Manipur Rifles ki contingent amana Guard of Honor amadi gun salute PK tungda Maharaj Gambhir Singh Maidingu Narasing amasung Sana Hera Chandra gi mitamda laisu katki laikatpagi thauram loiraba matung tarpan katpaga loinana thauram aduga mari lainana pangthokpa dhob paladasu Chief Minister na luchingduna sarukyake ningsing thauram asiga mari lainana Chief Minister Birena haukiba puwari gi matamda ipa ipu singna awa singbu amukhanna tanthoktuna maning makha tamba apunba Manipur ama thamlamki haiba asi ngasigi mirolda mayek sengna khanghanba mathau tai Manipur gi puwari ningthina khangba matamda apunba Manipur gi saktam kanbangamgani haike Maharaj Gambhir Singh Museum sagatpagi matangda Chief Minister na 33 AD amasung masigi mamangdagi lairaklaba Manipur gi puwari singbo haugadakliba miyamda khanghanba ngamnabagi pandamda museum asi sagatnaba urepo yung tambani museum asi modern technology sizinaraga yamna fajaba mawngda semgat sagat kani loinana Manipur gi State Central Library so national gi thakta lainaba chahi asigi manungda semgatnaba hotnaragani masigi mathakta puwari ga sagonariba Chandra Nadi Turel semgatnagi damak ahanbagi oina lupa crore tara haplagani haina su fongdokhe thauramadu da langthabal ACG MLA Karam Shyam Minister Biswajit atopa MLA Minister Singh Manipur gi ningthaulai semba sana jawba lainga ki civil amasung police ki makok thongba official singamadi langthabal ACG miyamna sarukyake sahi tare kuntakpagi matamduda ima ideal singna thennagiba waba isal isa sing morok tharga hatkiba कामनुंगा होइजलगा सरokta यारी लेंगा पूरगा लांगना घिबा मयाम मधुदगी कलक खिबदुगी ने नसी गंभीर सिंह एकोने निंगसिंगिबा नरसिंह महाराज एकोने निंगसिंगिबा एकोइना हीरा चंद्र बकोइना लानिसे मसीगी जगह सिदने एकोइना करोड़ निंफु संगबा दुबा मणिपुर की हिस्ट्री सही लिसिंग ओहुंगी मयादा लेबे हिस्ट्री जे फजना कंप्यूटराइज औरकादा पृथ्वी की लाप मिसिंग अदुगा मणिपुर की लाकादा बटुंगी मिरोल सिंगदा खंगौनबा सागत कदोरिसे मफम सिदनी